ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯒꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯥꯎꯔꯛꯄꯗꯒꯤ ꯁꯣꯔꯣꯛꯁꯤ ꯄꯣꯝꯃꯛꯑꯦ ꯄꯣꯝꯃꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯁꯤ ꯄꯣꯝꯃꯛꯏꯁꯦ ꯁꯤꯔꯥ ꯄꯣꯝꯃꯛꯏꯁꯤ ꯁꯤꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯔꯤ ꯄꯥꯎꯇꯥꯛ ꯃꯔꯤ ꯄꯤꯅꯤꯡꯉꯤ ꯂꯩꯅꯕꯁꯤꯡꯗ ꯀꯔꯤꯝꯇ ꯍꯧꯖꯤꯛ ꯃꯣꯏꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯂꯥꯛꯄꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯄꯨꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯕꯣꯔꯥꯒꯨꯝꯕ ꯂꯩꯕꯥꯛꯀꯨꯝꯕ ꯕꯣꯔꯥꯒꯨꯝꯕ ꯂꯩꯕꯥꯛꯀꯨꯝꯕ ꯄꯨꯕꯤꯔꯛꯑꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯨꯕꯤꯔꯛꯇꯕꯅꯤꯅ MLA ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯑꯝꯐꯥꯎ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯏꯁꯤꯡ ꯈꯣꯡꯁꯤ ꯀꯥꯏꯔ ꯃꯇꯨꯡꯗ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯂꯤꯆꯩ ꯅꯠꯇꯅ ꯀꯔꯤꯝꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯣ ꯑꯗꯨ ꯁꯤ ꯄꯣꯡꯈꯠꯂꯛꯏꯕꯅꯦꯕ ꯁꯤ ꯏꯁꯤꯡꯅ ꯄꯣꯡꯈꯠꯂꯛꯏ ꯏꯁꯤꯡꯅ ꯂꯣꯛꯄꯥꯛꯅ ꯑꯃꯨꯛ ꯁꯦꯝꯗꯤ ꯀꯛꯀꯅꯦꯕ ꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯊꯣꯏꯕꯅꯦꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯤꯟꯅꯔꯒ ꯃꯣꯏꯗ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯍꯟꯅ ꯌꯦꯡꯉꯛꯇꯕꯅꯤꯅ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯀꯔꯤ ꯑꯦꯔꯤꯌꯥꯅꯣ ꯑꯦꯔꯤꯌꯥꯁꯤ ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏ ꯑꯣ ꯁꯤ ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯅꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯤꯟ ꯃꯄꯥꯅꯤ ꯃꯤꯟ ꯃꯄꯥꯅꯤ ꯁꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯌꯨꯛ ꯈꯥꯟꯒꯤ ꯃꯤꯡ ꯃꯄꯥꯅꯤ ꯑꯣ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯑꯃ ꯊꯣꯛꯇꯦ ꯐꯔꯦ ꯐꯔꯦ ꯁꯤ ꯊꯝꯁꯤ ꯃꯊꯛ ꯀꯔꯤ ꯊꯝꯃꯔꯣꯏꯁꯦꯕ ꯑꯩꯈꯣꯏ ꯂꯪꯗꯤ ꯂꯣ ꯚꯥꯏ ꯒꯥꯔꯤ ꯂꯥꯛꯏꯕꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯚꯥꯏ ꯒꯥꯔꯤ ꯂꯥꯛꯏꯕꯁꯤꯡꯁꯤ ꯒꯥꯔꯤꯁꯤ ꯊꯤꯡꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯒꯥꯔꯤꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯁꯤ ꯌꯥꯔꯒꯗꯤ ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜꯅꯤ ꯃꯔꯝꯗꯤ ꯀꯩꯕꯨꯡ ꯁꯝꯃ ꯂꯥꯛꯀꯗꯕꯁꯤ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯒꯥꯔꯤ ꯊꯧꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯒꯥꯔꯤ ꯁꯝꯕꯤꯔꯅꯨ ꯈꯣꯡꯅ ꯂꯥꯛꯄꯤꯌꯨ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯌꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ